organization folks hairisiगी VP da akhoi karimta akhoi organization amagi mayengdana adugumlaba AT na joide AT nai mayamna aramai tengolaba kenodana sumbok kasunataba problem ang thaki bapa gumba mapu gumba sida makut tharakanda akhoi VP da taropasi khwaidagi hena kandem tawningi aduga loinana sigumba laibak ki interest na chongthoini hairaga laibak kaibe aba thabak thong tawbase masisu matungda amana tawno haiba wafum tumaga akhoi hanjari adura sigi problem ji thoktana bagi tamak tamakata na thoktana bagi tamak tingarang akhoi na moigi arambai tengol gi lusing puren kanano mafam sida laga an sida lale hairo haibagi wafam thambaka anda makoi initiative pirakte aduga athengada makoi gi office una jena kore sigumba laibak macha ta daba adugumba garang nahanda tholapa adugumba karino tawri ju khangdaba manipur thugaina ba tholai ba adugumba kanbu sing sida tawri ba thaba asi yamna masi faidage na laibak macha ta daba masi laibak miyamna makoi na tawri ba aramai tenguna tawri ba si karino hai ba si fazala ticket pi hai wafam damaga I thamja ba loina na garang si la kan da koina hairo lale hairo adugo loisana jai ba kan da makoi garang lagre heidok tan leire maramasina ai koina Federation of Civil Society Organization na thamjaningi si aramai tengona pami si karino lebak si thugain pat pami bra natraga lebak si kanba pami bra natraga maitai khunai kanba pami bra manipur kanba pami bra natraga khoi kamuren masen khoi masem leriba jamara ba khoi jati sing si amaga khut thanra kan da loisana ba pami bra ba si athuba matam da kabar da sengkor pagal loina na soiba hal si da la kan da lebak miyam da mat soiba hal si da la kan da lale haira gadam ne ba apam se masi Federation of Civil Society Organization mai kai dagi hayengi pung mari boki mafam manung matam khoi pijari sini kari gumba masida khoina laktana sengtok da ba targadi akoina haiba arambai tengol haiba ngara nan tholop ko lebak thugaina ba ma tholoi ba sigumba India government insan ma pa tholai ba arambai tengol se akoi boycott torne mafam da janga kan makoi pen torne ba pam se masi Federation of Civil Society Organization ke mai kai di thamja ba loina na athuba matam da akoina pirima matam sigi manung da koi laga sengtok da ba targadi aduda phatat khudimak arambai tengona pugudabne haiba pham thamjabga loina na manipur da leibiriba imai bel mayam gasi arambai tengonda initiative pidana mauti encourage the mayam sing se mase arambai tengona tawrisi karino haiba gasi dage thiget pi haiba pham jama thamjage aduga loina na gasi asigumlo ba chahi kuncha ni phumang mamang dagi taroba leba ki damak tak kathor laba maiti pangal oirega ju adugumlo leba ki damak ma thoi thar gena hade leiriba singlo maiti pangal maya mapa masina mana taroba thabak masi khangdana ngasi ona tena ngang thaba ise masi khwaidagi ana pataba adugumlo leba ngacha tadaba thawong ne haibadu thamjabak loina amukana thamjage hariba aramai tengona tholai si akoi masem I tana si haibra natraga da akoi noi leba kan ge haibra haibasima akoi thuba matam da sengtok piro sengtok pukal loina na akoi gi ana basida la kan akoi 24 hour akoi na piri ba hayang pung mari phokse 20 khare hena pibane sigi manung da kari go ba sengtok da targadi madu gi apa pada kai da kone mak aramai tengona puga da bane haibase madu akoi thamjari phokchi mai kai dagi maramaduna akoi na garang arambai tengona akoi lahoba masada gi lupa lising kunsa magi anop aduga loina na magi gari athuba matam da madu dinga si pung manga boki manung da thilak da ba targadi madu arambai tengol se akoi na akoi declare tarogne maram da makoi si sen munba sen hatpa adugum ba mi phataba mi ne hana koi lak ne ba ufam se Federation of Civil Society Organization ma kedi gi hamjari aduna kari go akoi ne piriba matam se masiki manung da akoi arambai tengona sengtok traba lebak miyam da as well as akoi gi fox se sengtok da ba targadi athuba matam da akoi manipur da gi noina leiba mafam kodi mak da koi di sab tarok kanda nakoi mafam da gi boycott tarne habe se masi fox se ma kedi gi thamjari aduna nakoi na apa ma do ngasi declare tor habe se masi ma sokoi taw se fox gi di nakoi na lam hele lam he bagi thengna ne noina nonjere akoi nonja bagi thengna ne habe se masi ma thamjagba loina na as a leader oi ma oi ba tar gadi akoi lale habe di kai na roi si akoi na lala ko akoi lale hage nakoi na lala ko lale hage tawba da bu basa masu tharak pa yare karano hu bujta lusing pure la kan da lale hare gadam ne akoi masa masu mawalo de habe se masi ma akoi gasi press gi kudang da lebak miyam gi music la ka da phokchi music ka da hai ni bana habe se masi aka akoi gi arambai tengona khangjan bi habe se koi thamjage akoi na arambai tengol lai tenga dige akoi chahi kuncha gi mathak da manipur kandna la abane aduna arambai tengona ngarang ka thola kan da ngasi ka thola kan da sentiment oi ba angang khara phar kan da mi gonde intel phobai thabak che lebak ru tabai thabak che masi khudak le poi ba se Federation of Civil Society Organization ma ge tamjere